मणिपुर टॉप चैनल की मैकई की मरुब पाउसिंग मैम थमजरी हाँ इंडिया की मीसिंग असी करोड़ चामग निफुग तरुक यौदुना मालेम की ख्वाइदगी मसिंग याम लेबा अमा ओइरब याई रिपोर्ट कुमजाई लिसिंग अनिगा कुनगा मरी फावब इंडिया की मीसिंग असी करोड़ चामग निफुग तरुक यौदुना मालेम की ख्वाइदगी मीसिंग याम लेबा अमा ओइरब याई हैना यूनाइटेड नेशंस डेमोग्राफिक रिपोर्ट हाइरि अदुमैना मलेबा असिगी ओइना fertility rate 1.9 da hantarakuna mot sinjinba yabagi rate na 2.1 gi makha da hantarakli haina report aduna haidi UN 2025 State of World Population Report ki matungina India issue oirakli ba sika hena pathokna missing hengalakki nati maru oina anga masing kya pami haiba khanba watpa duni anga masing pami haiba khangma ngamdaba sina reproductive right Soan Madanatana, Karamamatamna Madi, Kayayamba Angang Lagati Habigi, whatever Lawalasu, Aruba Muheli. Birth rate Kisangasi Hantaraglavas, India Sahi 0 the Gina Taragamari, Pop Gimarak Leva, Mahawariba, Mishing Sada Kungamari, Aduga, Sai Tara the Gina Taragamapan, Pop Gimarak Leva, Nahasing Gimasina, Sada Taraga Amasum Taradagi, Kungamari, Pop Gimarak Leva, Mishing Sada Kungataru Oiduna, Wang, Masigaloina. Working age group ki oina sada humfuga nipan oidi India ki oina ahal oiraba missing asi apunba missing gi sada sutnata gi teret oidi saliba say si phawda India ki oina miyoiba mana hingbu yabi gi say si hengalaktuna nupa na say humdraga mathoi dugo nupina humdraga mari oiraba ya haina panari amaromdana Sanadraba law sisinaduna lana internet hingjinbi gi mayokta pauksi esi gi sip editor na Manipur gi home commissioner da legal notice thakre Manipur Lenga ki commissioner kam secretary home na tang taret tha taru English ngani ga kunga manga gi numidang na thokpo order number H360742022 HD PT gi matungina Manipur gi tampak ki district manga ri internet amasu mobile data service numit manga ni thingjin ke dubo haribi internet thingjin bi ki order asi satnadraba aina magi makhara thoklam le amadi Manipur Lenga na law masa khangdri haibasi thawong asi na mek singa takri Haribu wapum singa siga mari ledana ngang pauksi isi ki sip editor wangkem samjaina ma ki ukil advocate aribam Gautam Sharma ki thangna Manipur Lenga ki commissioner kam secretary home da legal notice ama thaduna ain gi matung ne satna ba khangkhre notice asina makhata na High Court of Manipur na PIL 25 of 2023 the internet thingbaga mari ledana pass tokiba orders ngakna satna ba su khangali Haribi internet hingjinbi ki order asi temporary suspension of telecom service public emergency natragana public safety rule 2017 gi rule 2 gi makhara thokpani haina pali adumainama haribi rule asi di satnadraba Indian Telegraph Act 1885 ki makhada semba rule ama khangni English ngani ga kungo humdoi da parliament pass tawduna English ngani ga kunga mari ki juna masum July thada gazette notification thoktuna anawba law Telecommunication Act 2023 sigi section kharadi satnaba hokrabani Telecommunication Act 2023 ki matungina Department of Telecommunication Government of India na laingakta internet thingjinwegi shakti piriba telecommunication temporary suspension of service rules 2024 semagaloina November kungani thu English ngani ga kunga marida gazette notification thoktuna ariba ain temporary suspension of telecom service public emergency natagana public safety rule 2017 asi superset tawkrabani adubo Manipur Lenga na sanadraba aina magi makara Manipur gi district manga da internet thingjinduna constitution ki article 21 yawriba wapum haibadi procedure established by law gi makhada khaktanatana miyoiba magi personal liberty khongaunaba yaro haibasi haibagi mayok satpagi mami sauna tari sanadraba ain haibasi procedure established by law oidaba maramna Manipur Lenga na constitution gi wangmada satle haina lobi hai amaramdana security ki kangbu na khangabak bazar gi nagyeta laidiba dukan singdigi hendoktuna yumda khamduna thamagari sing phawba thugairam le kunjasing Arambai Tingol na numit tarani gi bansa tharingai ranumidang Thawal ASP gi office ta maikei kyadi gi miam thomjilaktuna irang thokraba matungna security force ki personal sing na khangabok bazar gi national highway 102 gi nageta ladiba yumsing dukan sing gi hendoktuna yumda khamduna thamagari sing phawba thugairam laina khangabok ki praja section kya na phongdorakli Praja section ki adagi phongdorapagi matung inadi ngang numidang haibdi nahan numidang pung tare rom tarakpadi wangjing amadi Thawal dagi masing yamlaba miyam amana khangabok da leiba Thawal ASP gi office ta thomjilaktuna police amadi central
फोर्सिंग याम चाउन मुनखी मियाम की इरांग अदुबु लक्षिननब होनबदा पुलिस अमदि सेंट्रल फोर्सिंग टियर गैस स्मोक बॉम्ब नसुंग काप्तन मियाम तंगाइकी अदुमपु मियाम अदुना हेंजिलकपदिगी RAF की टीम अमसु लाक्तुना इरांग अदु लक्षिननब होनखी मियाम की अकन इरांग अदु nga nungalamdai pung ahum phawba tear gas smoke bomb amadi live round sing kaphiari pausna makata na hai miyam gi irang adu lakshin na lakiba central forcing amadi police na khangabok bazar da leiba yum sing dukan sing gi mingsel thugairam ki imungda leiba pochai kya ama ata thoki hari security forcing aduna yum da sanglaktuna yum da khamduna thamagari sing thugairam ki aina khangabok bazar gi miyam na pien da phungdorakli yum dukan amadi gari kya thugairam adigi imungda tumduna leijaba angang sing phawba pakhatna khiari amaromdana ko kaithil OP da nanumidang miyoi kya petrol bomb singba langsinun attack tobri security personnel of aso apan nang kriari Arambai Tengol gi fighting commander Asam Kananbu CBI na phakibagi matang Arambai Tengol na sa tharakpa ban gi manung sana nanumidang Imphal gi tidim lambida leiba ko kaithil police outpost OP da petrol bomb langsin madanatana nauri kapsin dun attack tobri security personnel of aso apan nang lari nanumidang pung mapan ga minini fuga mangaram tabadigi hauna miyoi nupa nupi kya na ko kaithil OP tamna nung thajinki nauri kapsin wadanatana petrol bombs singba langsin dun attack tokhi miyam adu bu control tona bo hona ba security ki mekedi gi tear gas amadi mob bomb na singba kya kap kheri miyam na petrol bomb langsin dun amadi numai kapsin dun landarak pa adu ko kaithil OP asida attach tawduna leiba CRPF personnel ama police personnel ani aso opanang kheri miyam gi ihodu numidang athengma phawba ko kaithil OP da attack tawbul lepkhiri security ki mekedi su miyam tan khaiba thabak makhatana sathaki hari amaromda ngara ayu angan mapung mariga makhairom taba matamda singninga oiba mongna naha ahum ko kaithil OP mamang tana sangsilakpada security ki kangbu na phare hari pharabana ha ahumadu ko kaithil da nga gi dukan amada nga siame gi thabak tawwa amadi siru jati gi naha ani ni hari pharaba mi ahumadu asamba wahang pong sa tharaba matungna makoi gi mathakta case amata lokhatna PR bonda ngarang ayuk thatokre ri loshilak poina to papawn housing su manipur mai sakni state as the yamna thingna thamkiba president rule asi mai paktre Jairam Ramesh housing oiriba manipur gi laitadraba phibam sida union home minister Amit Shah na manipur yawn india gi awang nopok state singamani jammu and kashmir ingta pahanjilakli ha ki bopamda congress ki lusing bam oiriba Jairam Ramesh na housing su manipur mai sakni state as the yamna thingna thamkiba president rule mai paktre ha wapum kya phongdorakli Union Home Minister Amit Shah na haiki wapum da yaning da phongdoraduna ma ki wapum adu masagi matik sa da bamadi Manipur gi irang lushin bad mai pak da badu bu na thaina bo hona bani haini Indian National Congress ki lusing bam oiriba Jairam Ramesh na khre haire bo apam si Jairam Ramesh na ma ki social media x ta phongdorakhi bani Congress ki lusing ba sina makha taradun hai India da oiki ba Union Home Minister singi manung da house lady ba sina khwaidigi yamna masana masabu thakasa ba duga khwaidigi yamna mai pak da ba mani haina sumaral sirakli Modi lenga ki sei taraga mathui mapung pharak paga mari lenana ngarang Amit Shah na ma ki social media X account da Modi government asibu golden parrot ni hairuduna nationalism gi matang si hauzik aroiba tangakta leiri Jammu and Kashmir amadi awang nopok state ing tappa leire hena phongdokhi ben hen su paus na makatari Amit Shah gi wafam da pakhum piraduna Jairam Ramesh na makataraduna Union Home Minister gi wafam da angak phongdokli Manipur housing su mai sakli hairuduna state asida yamna thengna thamkiba president rule gi lenga si mai paktri housing lamdam asida oiriba law and order gi phibam asi kiningai oire hen su phongdorakli tadana sumna meyamna thamjaram ge duga housing ko inadi meyam paus matang sa lusinjarage mas makhataba anau update meyam punanga mina sena channel su gi mekedi gi thamjari